LAMKOIBA KAYAGI PUKNING CHINGSILLIBA Siroi National Park NINGTHIJEI PHAJEI HAINA MEEYAMNA CHINDA PANGHAI HAIRABASHU Park asi HENNA PHAGATPAGI MAMI TADRI Pheebam SOKCHINDRINGEI AHENBA MEETYENG CHANGDUNA SEMGATPAGI TANGAI LEIRE HIRAMASIGI MATANGDA All Manipur Working Journalists Union AMJUNA SINDUNA CHATHAKIBA Know Your Sanctuaries and Wetlands ki media campaign gi manung chana Tom TV na akhanana puthokpa TV report ama Hokiba January tang kuntra mathoidagi hogduna All Manipur Working Journalists Union Amjuna Forest Department amadi Directorate of Environment and Climate Change ki sponsors makhada satharliba Know Your Sanctuaries and Wetlands hariba media campaign gi manung chana leijariba mafam ase lengana lauthona ba honariba dugumba propose National Park amoriba Siroi National Park ki mafam amadani hariba lauthona ba honariba mapung fava National Park amo oina ba honariba mafam singisigi oriba Pheebam karino aduga top maguna karino habitu khamunase Siroi Lili gi saidangpham Siroi National Park HENNA Pheebam SOKCHINDRINGEI AHENBA MEETYENG CHANGDUNA SEMGATPAGI TANGAI PHADABA LEIRE Imphal dagi nongpok pangna ukrul jasami lambida kilometer 100 chatlaga leiriba National Park asi kumja 1958 da linkhatkibani Eastern Wildlife Range ki manung chana leiba National Park asigi park saubana square kilometer 100 mani park asigi core zone amasung eco sensitive zone manungda khulkya leire adubu linkhatkiba sahi 38 helabasu ngasi phauba Asengba National Park amage sapsaba cherol thopang ngamdaba asina National Park asagi mahusagi Pheebam tamna mangsinlapagi Pheebam da leire hojiksu park asagi singsang parengsing umang kokthopagi Pheebam adumak uba phangli masi government thuna to honingi national park se thuna loktho haningi kwa adubu aigi maigi dagi su kwa aina department amagi aro amu oina kwa moidasu sigi appeal se tongningi Nakalamaromda park manungda miyoi thabak thorom sing hantanaba authority gi maikaidagi park asagi core zone amasung eco sensitive zone singda leiriba miyamgi hingnabagi atopa lambi oina self help group sembaga loinana sasan yokpagi thabak paikhali haina khunja singi maikaidagi phongdorokli masigi mathakta khulgi authority singna akaknaba matam khaidoktuna sa tanba amasung lamai thabada atingba thamduna park asi kanaba honabada mateng pangli ekhoi gi khungi assembly na su resolution adopt tawi adopt toba sina uchek ki sa gi sidi ekhoina from January dagi every year January dagi September phawbadi sa si uchek si kap yadi murum kokpa aduga macha ki tamakta ekhoina shu masi khun shu atum thingbali Adubu punamak asi paikhatuna park asibu yengsiliba Forest Department ki staff suna leitaba staff singi matik saba equipment leitaba yauna lambi thongi Pheebam phatabana park asigi mafam khuding senabada awaba oiri maramaduna mapung phaba National Park ama oina semgatuna Siroi Lilibu kanba loinana state ki tourism su sakhunaba thabak paikhatpagi matam oire haibisuni Hairiba proposed National Park asigi oiramba saktam hojik hongaiba saktam asi punna yenguba matamda lengangna matam kuina mapung phaba National Park amagi thakta pukhatpa ngamdana lerekliba sige asoibasi karino aduga masi athubada thijelaga mapung phaba National Park amagi thakta pukhatpiduna masi hena phajaba adugumba miyamda hena kanaba piba lamkoiba singi yamna puning huningai oraba adu mafam ama ohenduna aikoigi Not amadi culture bu yokhat padasu asoba thodang lahon bagi damakta lengana mapung phaba thabak paikhat matam oire habisni hiramasigi matangda proposed National Park Siroi National Park tagi Tom TV News ki damak pawdam jariba camera person Anand Galoina na kumantem janto